Sanjit Sharamana punumakpu ahanbamagtada khoramjari movie story Manipur na ngasi amuk mayamgi mafamda pudun laksariba film asigi maming Thor. Film asi 2011 da release tawkhiba action fantasy superhero Hollywood movie ni. Film asi MCU gi haibadi Marvel Cinematic Universe ki wari paring singi manungda amani. Film asi gi maramda kharadang panjarabada IMDb da 10 gi manungda 7 gi rating phangi. Rotten Tomatoes da 77 gi fresh rating phangi. Metacritic da 57 gi score tawi. Google users na 86% gi like piba aduguma film amani. Film si director Kenneth Branagh oi aduga producer na Kevin Feige oi. Film si number da sangkhiba senpham na US dollar million chamagi yankhai sangkhi hairi aduga film si na tankhiba box office collection na dollar million chamri ga niphungapan tankhi hairi. Film si da maru oiba saktam langliba kharagi maming panjarabada Thor the God of Thunder haina khangnariba sigi saktam langliba Chris Hemsworth. Film si heroine Jane Foster gi saktam langlibi Natalie Portman. Thor gi mapa Odin gi saktam langliba Anthony Hopkins. Heimdall gi saktam langliba Idris Elba. Thor gi mama Frigga gi saktam langlibi Rene Russo. Professor Selvig gi saktam langliba Stellan Skarsgård. Agent Phil Coulson gi saktam langliba Clark Gregg. Loki gi saktam langliba Colin Farrell. Clint Barton natraga mayamna Hawkeye haina khangnariba superhero sigi saktam langliba Jeremy Renner. Film sigi main villain Loki gi saktam langliba Tom Hiddleston. Phare mayam ai huzik film gi wari liba haujarage aina haibada soikiba aranba amadi sitha uba yawba matamda mayam da piu haiba wafam thamjari film sigi ahan ba sinmakta da ulibasi Punta Antigo kauba Mexico gi mafam amadani hariba mafam sida astrophysicist oiba Jane Foster kaubi nupi amana mahaki assistant Darcy kaubi amaga mahaki professor Selvig kauba amaga loinana atiada machu gi mangan sing thokliba dugi matung inaduna madugi maramda thigatna nawa honari Matamasida yamna sathina humba nonglei nungsit madudi mayamna tornado haina khangnariba adu mafamasida yausilaklami hariba tornado asida nupa ama tholaktuna makhoigi gari aduda yaisilami makhoina madu kanano haiduna thoklagi yengluba matamda nupa ama taaduna leiramnai mahaki mafimarol yaude matamasida makhoigi phi amana kupsinduna thambirami masida makhoina thengnariba nupa ase atai kanasu natte Thor hariba misak aduni aduga mafam asidagi wari asi flashback ta amuk chatle haibadi wari asi hangatuna ikhoida yamna ngalingegi matam amu ulle uliba matam asi ingsok 965 AD gi matamda Norway gi Tonsberg haiba mafam duda utli hariba mafam asida Frost-Giant haina khangnaba Jotunheim hariba realam dudagi lakba hingsaya tamba kangbu sina Midgard ki realam asida landarakli matam asida Asgard ki ningthau Odin na laktuna Prithvi asibu kannana bahonari Mafam asida mayamna wari asi lawshan bada hena line hana ba wafam amatang thamjaramge hariba Thor haiba film asida 9 realam gi wafam thamlammi 9 realam haibasi universe asigi jiba singna khundaba planet mapan singi maramda pallammi hariba realam adudi ahan bada Asgard ani subada Midgard hariba sina aikhoina leiriba Prithvi asibuni ahum subada Vanaheim mari subada Jotunheim hariba mari subada leiriba Jotunheim haibasidagini huzik aina Frost-Giant haina kauba hingsaba singi maramda aina panjakhribasi manga subada Alfaheim taruk subada Svartalheim taret subada Hel nipan subada Nidavellir mapan subada Muspelheim hariba sing asi universe asigi 9 realm haiduna mingthonba adugumba planet sing aduni marak sidagi Asgard hariba mafam asida leiba singsibu akhoina God haibadi isor natraga lai sing haina khangai Asgard hariba realm asida leiriba ningthau Odin asina realm mapan asibu ngak senbagi thabak tawi aduga Jotunheim hariba mafam asida leiriba miyoi singsibu Frost-Giant haina khangai hariba Frost-Giant sing asigi ningthau asibuna Loki kawi Loki asina ikhoigi Midgard haibadi ikhoigi Prithvi asibu lawshinna ba honarakpa matamda Asgard ki ningthau Odin ga yamna kanna lanthengnarami hariba lanpham asida Odin gi kangbuna mai paklamni hariba Frost-Giant sing asigi yamna shakti leiraba khulai amasu leirami khulai asigi mamingna Cascade of Ancient Winter kawi hariba khulai asina kana gumba miyo amabu un oina phamjin hanba ngami Odin ga Frost-Giant singa soknaba lanpham asida Odin na magi power sijinaduna lanpham asi mahakna mai pakle amadi hariba Cascade of Ancient Winter haiba khulai asi mahakna Jotunheim hariba mafam asidagi mahaki Asgard lomda purakle matawsumna makhoi ani gi lan asi mafam asida loisile Odin na mai pakle masigi matungda utliba sin asi Asgard hariba mafam asida utle mafam asida Odin gi chawruba konung asi utli mafam asida Odin gi machanupa ani su utli amana Thor kawi amana Loki kawi Thor asina Odin gi hek pokchaba machani aduga Loki asidi mahaki pokchaba macha natte masigi wari asi nga hektang leiraga mayamna soidana khanglagani
ꯃꯐꯝ ꯑꯁꯤꯗ ꯑꯣꯗꯤꯟꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯕꯨ ꯃꯍꯥꯛꯀꯤ ꯈꯨꯠꯂꯥꯏ ꯊꯝꯂꯤꯕ ꯃꯐꯝꯁꯤꯡꯗ ꯄꯨꯁꯤꯟꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ ꯃꯁꯤꯗ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯔꯕ ꯈꯨꯠꯂꯥꯏꯁꯤꯡ ꯎꯍꯜꯂꯝꯃꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤꯌꯣꯅꯤꯔ ꯑꯃꯗꯤ ꯀꯣꯁꯃꯤꯛ ꯀ꯭ꯌꯨ ꯍꯥꯏꯕꯗꯤ ꯇꯦꯖꯦꯔꯦꯛ ꯍꯥꯏꯅꯁꯨ ꯈꯪꯅꯔꯤꯕ ꯑꯃꯗꯤ ꯗꯤꯁꯇ꯭ꯔꯣꯌꯔ ꯀꯧꯕ ꯔꯣꯕꯣꯠ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯃꯤꯌꯣꯅꯤꯔ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯑꯁꯤ ꯊꯣꯔꯅ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯅꯨꯡꯊꯪ ꯑꯗꯨꯕꯨꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄ꯭ꯔꯖꯦꯟ ꯗꯦꯗ ꯑꯃꯨꯛ ꯎꯠꯂꯦ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛ ꯎꯠꯂꯦ ꯅꯨꯃꯤꯠ ꯑꯁꯤ ꯊꯣꯔꯒꯤ ꯑꯦꯁꯒꯥꯔꯗ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯅꯤꯡꯊꯧ ꯈꯨꯕꯝ ꯂꯥꯎꯊꯣꯛꯀꯗꯕ ꯅꯨꯃꯤꯠ ꯑꯗꯨꯅꯤ ꯑꯦꯁꯒꯥꯔꯗꯇ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯈꯨꯗꯤꯡꯃꯛꯅ ꯊꯣꯔꯅ ꯅꯤꯡꯊꯧ ꯑꯣꯏꯔꯒꯅꯤ ꯍꯥꯏꯕꯗ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯅꯔꯤ ꯑꯁꯨꯝꯅ ꯃꯌꯥꯝ ꯑꯁꯤ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯈꯨꯠꯂꯥꯏ ꯊꯝꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯣꯟꯅ ꯃꯤꯑꯣꯏ ꯈꯔ ꯆꯪꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯂꯦ ꯉꯁꯥꯏꯒꯤ ꯑꯩꯅ ꯄꯟꯖꯈꯤꯕ ꯀꯥꯁꯀꯦꯠ ꯑꯣꯐ ꯑꯦꯟꯁꯤꯌꯟ ꯋꯤꯟꯇꯔ ꯍꯥꯏꯕ ꯈꯨꯠꯂꯥꯏ ꯑꯗꯨ ꯍꯨꯅꯅꯕꯒꯤꯗꯃꯛꯇ ꯐ꯭ꯔꯣꯁ ꯖꯥꯏꯟ ꯈꯔ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨ ꯉꯥꯛ ꯁꯦꯟꯅꯅꯕ ꯊꯝꯂꯤꯕ ꯗꯤꯁꯇ꯭ꯔꯣꯌꯔ ꯍꯥꯏꯕ ꯔꯣꯕꯣꯠ ꯑꯗꯨꯅ ꯆꯪꯂꯛꯂꯤꯕꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯣꯗꯤꯟ ꯊꯣꯔ ꯂꯣꯀꯤ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯈꯨꯠꯂꯥꯏ ꯊꯝꯐꯝ ꯑꯁꯤꯗ ꯆꯦꯟꯁꯤꯜꯂꯛꯂꯦ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯣꯠꯆꯩ ꯑꯃꯥꯡ ꯑꯇꯥ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯐ꯭ꯔꯣꯁ ꯖꯥꯏꯟ ꯈꯔ ꯁꯤꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯊꯣꯔꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯝꯃꯤ ꯃꯁꯤꯗꯒꯤ ꯊꯣꯔꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯣꯗꯤꯟꯗ ꯍꯥꯏꯔꯛꯂꯝꯃꯤ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯣꯟꯅ ꯆꯪꯂꯝꯕꯒꯤ ꯂꯃꯟꯁꯤꯡꯕ ꯑꯣꯏꯅ ꯐ꯭ꯔꯣꯁ ꯖꯥꯏꯟꯁꯤꯡꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯊꯣꯔꯒꯤ ꯃꯄꯥ ꯑꯣꯗꯤꯟꯗ ꯌꯥꯔꯝꯗꯦ ꯑꯃꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯨꯅꯅꯕ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯀꯔꯤꯁꯨ ꯍꯨꯕ ꯉꯝꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯃꯟ ꯁꯤꯡꯎꯕꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦ ꯅꯪꯅ ꯂꯃꯟ ꯁꯤꯡꯕꯒꯤ ꯋꯥꯈꯜ ꯑꯗꯨ ꯊꯥꯗꯣꯛꯎ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯊꯣꯔꯒꯤ ꯋꯥꯈꯜꯗ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯂꯩꯔꯝꯃꯤ ꯑꯃꯗꯤ ꯂꯣꯀꯤꯅꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯣꯟꯅ ꯂꯥꯟꯗꯥꯅꯕ ꯋꯥꯐꯝ ꯏꯟꯁꯤꯜꯂꯝꯃꯤ ꯃꯁꯤꯗꯒꯤ ꯊꯣꯔꯅ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯣꯠꯅ ꯃꯄꯥ ꯇꯥꯛꯊꯣꯛꯇꯅ ꯂꯥꯟ ꯆꯠꯅꯅꯕ ꯋꯥꯐꯝ ꯑꯁꯤ ꯍꯧꯗꯣꯛꯂꯨꯔꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯝꯒꯦ ꯁꯤꯞ ꯚꯣꯜꯁꯇꯦꯛ ꯐꯦꯟꯗ꯭ꯔꯦꯜ ꯍꯣꯒꯟ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯊꯣꯔꯒꯤ ꯃꯃꯥꯟꯅꯕ ꯂꯥꯟꯃꯤ ꯉꯥꯛꯇꯅꯤ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤ ꯀꯥꯡꯕꯨ ꯑꯁꯤ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯂꯥꯟꯃꯤ ꯉꯥꯛꯇꯅꯤ ꯃꯁꯤꯗ ꯊꯣꯔꯅ ꯍꯥꯏꯔꯝꯃꯤ ꯉꯁꯤ ꯑꯩꯅ ꯅꯤꯡꯊꯧꯒꯤ ꯋꯥꯁꯛ ꯂꯧꯒꯗꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯐ꯭ꯔꯣꯁ ꯖꯥꯏꯟꯁꯤꯡꯅ ꯂꯥꯛꯇꯨꯅ ꯌꯩꯈꯥꯏ ꯊꯤꯟꯒꯥꯏꯕ ꯄꯤꯔꯤꯕꯁꯤ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯅꯍꯥꯟꯗꯒꯤꯁꯨ ꯅꯈꯣꯏꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯂꯤ ꯑꯩꯅꯁꯨ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯟ ꯀꯌꯥ ꯊꯦꯡꯅꯔꯛꯂꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯊꯧꯗꯧ ꯑꯁꯤ ꯄꯦꯟꯗꯕꯅꯤꯅ ꯐ꯭ꯔꯣꯁ ꯖꯥꯏꯟꯁꯤꯡꯒꯤ ꯃꯊꯛꯇ ꯂꯃꯟ ꯁꯤꯡꯕ ꯄꯥꯝꯃꯤ ꯅꯈꯣꯏꯁꯨ ꯃꯇꯦꯡ ꯄꯥꯡꯉꯨ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯂꯥꯟꯃꯤ ꯀꯥꯡꯕꯨ ꯑꯁꯤꯅꯁꯨ ꯌꯥꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯐ꯭ꯔꯣꯁ ꯖꯥꯏꯟꯁꯤꯡꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯆꯠꯂꯤꯕꯁꯤ ꯕꯥꯏꯐ꯭ꯔꯣꯁ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯆꯠꯂꯤ ꯕꯥꯏꯐ꯭ꯔꯣꯁ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯁꯤꯗꯒꯤ ꯃꯈꯣꯏꯅ ꯌꯧꯅꯤꯡꯕ ꯔꯤꯌꯦꯂꯝꯁꯤꯡ ꯑꯃꯗꯤ ꯄ꯭ꯂꯥꯅꯦꯠꯁꯤꯡ ꯌꯨꯅꯤꯚꯔꯁꯀꯤ ꯃꯐꯝꯁꯤꯡꯗ ꯆꯠꯅꯅꯕꯒꯤ ꯊꯣꯡ ꯑꯗꯨꯅꯤ ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯁꯤꯕꯨ ꯄꯥꯟꯅꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯍꯦꯝꯗꯥꯜ ꯍꯥꯏꯅ ꯀꯧꯏ ꯍꯦꯝꯗꯥꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯦꯡꯕ ꯃꯍꯥꯛꯅ ꯄꯥꯟꯅꯔꯤꯕ ꯊꯣꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯄꯥꯟꯅꯖꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯊꯥꯡ ꯑꯃꯁꯨ ꯄꯥꯏꯔꯤ ꯍꯥꯏꯔꯤꯕ ꯊꯥꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯍꯣꯐꯟ ꯀꯧꯏ ꯍꯣꯐꯟ ꯍꯥꯏꯔꯤꯕ ꯊꯥꯡ ꯑꯁꯤ ꯁꯣꯖꯩꯒꯤ ꯃꯁꯛ ꯑꯃꯁꯨ ꯑꯣꯏꯕ ꯍꯥꯏꯔꯤꯕ ꯕꯥꯏꯐ꯭ꯔꯣꯁ ꯑꯁꯤ ꯍꯥꯡꯅꯕꯒꯤꯗꯃꯛꯇ ꯁꯣꯖꯩ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯊꯥꯡ ꯑꯃꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯍꯦꯝꯗꯥꯜꯅ ꯕꯥꯏꯐ꯭ꯔꯣꯁꯀꯤ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯨꯅ ꯊꯣꯔꯒꯤ ꯀꯥꯡꯕꯨ ꯑꯁꯤꯕꯨ ꯌꯨꯇꯟꯍꯦꯝꯗ ꯊꯥꯔꯝꯃꯤ ꯃꯈꯣꯏꯅ ꯌꯨꯇꯟꯍꯦꯝ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯁꯤ ꯄꯨꯡꯆꯤꯛ ꯆꯤꯛꯇꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤꯗꯒꯤ ꯊꯣꯔꯅ ꯅꯥꯄꯟꯒ ꯂꯣꯏꯅꯅ ꯑꯩ ꯂꯥꯛꯄ ꯎꯕꯗꯒꯤ ꯅꯈꯣꯏꯁꯤ ꯀꯤꯔ ꯃꯥꯜꯂꯦ ꯄꯨꯟꯅ ꯂꯣꯠꯅꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯐ꯭ꯔꯣꯁ ꯖꯥꯏꯟꯁꯤꯡꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯂꯣꯐꯤ ꯑꯁꯤ ꯃꯐꯝꯁꯤꯗ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯁꯣꯏꯕ ꯑꯃ ꯅꯪꯅ ꯇꯧꯔꯦ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯕꯅꯤꯅ ꯅꯪ ꯍꯤꯡꯅ ꯑꯃꯨꯛ ꯍꯟꯅ ꯆꯠꯄ ꯐꯪꯂꯔꯣꯏ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯣꯀꯤ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯁꯥꯔ ꯑꯩꯈꯣꯏ ꯂꯥꯟꯖꯈ꯭ꯔꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅꯅꯕ ꯇꯧꯖꯔꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯊꯣꯔꯅ ꯌꯥꯅꯤꯡꯂꯝꯗꯦ ꯃꯇꯝ ꯑꯁꯤꯗ ꯂꯣꯀꯤꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡ ꯑꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯠꯂꯤ ꯃꯈꯣꯏꯒꯤꯗꯤ ꯌꯥꯝꯅ ꯌꯥꯝꯃꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯁꯤꯗ ꯁꯤꯕ ꯌꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯊꯋꯥꯏ ꯃꯥꯡꯕ ꯄꯥꯝꯗꯦ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯂꯁꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯊꯣꯔꯁꯨ ꯆꯠꯅꯅꯕ ꯇꯧꯔꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯌꯨꯇꯟꯍꯦꯝꯒꯤ ꯐ꯭ꯔꯣꯁ ꯖꯥꯏꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯊꯣꯔꯗ ꯁꯤꯡꯅꯔꯨꯔꯦ ꯑꯗꯨꯕꯨ ꯊꯣꯔꯗꯤ ꯁꯤꯡꯅꯕ ꯌꯥꯗꯕ ꯃꯤꯅꯤ ꯃꯁꯤꯗꯒꯤ ꯊꯣꯔꯅ ꯁꯥꯎꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯌꯣꯅꯤꯔ ꯅꯨꯡꯊꯪ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯅꯣꯡꯊꯥꯡ ꯀꯨꯞꯄꯒꯤ ꯄꯋꯥꯔ ꯑꯗꯨ ꯆꯤꯡꯁꯤꯟꯗꯨꯅ ꯐ꯭ꯔꯣꯁ ꯖꯥꯏꯟ ꯀꯌꯥ ꯑꯃꯁꯨ ꯍꯥꯠꯇꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯊꯣꯔꯒꯤ ꯂꯥꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯐ꯭ꯔꯣꯁ ꯖꯥꯏꯟꯁꯤꯡ ꯑꯗꯨꯒ ꯑꯀꯟꯕ ꯂꯥꯟ ꯁꯣꯛꯅꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯐ꯭ꯔꯣꯁ ꯖꯥꯏꯟꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯂꯣꯀꯤꯒꯤ ꯈꯨꯠꯇ ꯊꯦꯡꯂꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯂꯣꯀꯤꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯐ꯭ꯔꯣꯁ ꯖꯥꯏꯟꯒꯤ ꯃꯁꯛ ꯑꯗꯨ ꯂꯧꯔꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯀꯨꯆꯨ ꯑꯁꯤ ꯐ꯭ꯔꯣꯁ ꯖꯥꯏꯟꯒꯤ ꯃꯆꯨꯗ ꯑꯁꯪꯕ ꯃꯆꯨ ꯆꯪꯂꯛꯂꯝꯃꯤ ꯃꯁꯤ ꯎꯕꯗ ꯂꯣꯀꯤ ꯑꯗꯨ ꯉꯛꯂꯝꯃꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯂꯣꯀꯤ ꯑꯁꯤ ꯐ꯭ꯔꯣꯁ ꯖꯥꯏꯟ ꯍꯤꯡꯆꯥꯕꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯃꯍꯥꯛꯁꯨ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯇꯥꯛꯂꯤ ꯍꯥꯏꯔꯤꯕ ꯑꯔꯣꯟꯕ ꯋꯥꯔꯤ ꯑꯁꯤꯁꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯒꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯂꯥꯟ ꯁꯣꯛꯅꯔꯛꯄꯁꯤꯅ ꯍꯧꯖꯤꯛꯇꯤ ꯐ꯭ꯔꯣꯁ ꯖꯥꯏꯟꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯁꯥꯒꯤ ꯁꯛꯇꯝ ꯃꯥꯟꯕ ꯆꯥꯎꯔꯕ ꯍꯤꯡꯆꯥꯕ ꯑꯃꯁꯨ ꯊꯣꯛꯂꯛꯂꯦ ꯃꯁꯤꯗꯒꯤ ꯊꯣꯔꯅ ꯃꯍꯥꯛꯀꯤ ꯅꯨꯡꯊꯪ ꯑꯗꯨꯒ ꯌꯥꯝꯅ ꯌꯥꯡꯕ ꯏꯁꯄꯤꯠꯀ ꯂꯣꯏꯅꯅ ꯁꯥ ꯑꯗꯨꯒꯤ ꯆꯤꯟ ꯃꯅꯨꯡꯗ ꯄꯥꯏꯁꯤꯟꯈ꯭ꯔꯒ ꯐꯥꯎꯗꯣꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯁꯥꯒꯤ ꯁꯛꯇꯝ ꯑꯣꯏꯔꯤꯕ ꯍꯤꯡꯆꯥꯕ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯁꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯌꯥꯝꯂꯕ ꯐ꯭ꯔꯣꯁ ꯖꯥꯏꯟꯁꯤꯡꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯊꯣꯔꯒꯤ ꯀꯥꯡꯕꯨ ꯑꯁꯤ ꯀꯣꯏꯁꯤꯟꯈ꯭ꯔꯦ ꯊꯣꯔꯒꯤ ꯀꯥꯡꯕꯨ ꯑꯁꯤꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯈꯣꯏ ꯁꯤꯕ ꯇꯥꯔꯝꯃꯤ
ꯇꯥꯟꯖꯥꯁꯤꯗ ꯊꯣꯔꯒꯤ ꯃꯄꯥ ꯑꯣꯗꯤꯟ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯦ ꯑꯁꯨꯝꯅ ꯃꯄꯥ ꯑꯣꯗꯤꯟ ꯂꯥꯛꯄ ꯎꯕꯗ ꯊꯣꯔꯅ ꯍꯔꯥꯎꯃꯟꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯄꯥ ꯏꯕꯨꯡꯉꯣꯁꯨ ꯂꯥꯛꯂꯕꯅꯤꯅ ꯅꯈꯣꯏ ꯑꯃꯠꯇ ꯍꯤꯡꯂꯔꯣꯏ ꯍꯥꯏꯅ ꯂꯥꯎꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯣꯗꯤꯟꯅ ꯐ꯭ꯔꯣꯁ ꯖꯥꯏꯟꯁꯤꯡꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯂꯣꯐꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯆꯥꯁꯤꯡꯅ ꯇꯧꯔꯤꯕ ꯑꯁꯣꯏꯕ ꯑꯔꯥꯟꯕꯁꯤꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯝꯃꯤ ꯑꯃꯗꯤ ꯃꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯄ ꯌꯥꯅꯅꯕ ꯑꯌꯥꯕꯗꯨ ꯄꯤꯕꯤꯌꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯌꯣꯔꯇꯟꯒꯤ ꯅꯤꯡꯊꯧ ꯂꯣꯐꯤꯅ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯅꯈꯣꯏ ꯂꯥꯛꯈ꯭ꯔꯕꯗꯤ ꯂꯥꯛꯈ꯭ꯔꯦ ꯍꯤꯡꯅ ꯑꯃꯠꯇ ꯊꯥꯔꯔꯣꯏ ꯍꯥꯏꯔꯛꯄꯗꯒꯤ ꯃꯁꯤꯗꯒꯤ ꯑꯣꯗꯤꯟꯅ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯁꯤꯖꯤꯟꯅꯗꯨꯅ ꯊꯣꯔꯒꯤ ꯀꯥꯡꯕꯨ ꯑꯗꯨꯕꯨ ꯑꯦꯁꯒꯥꯔꯗ ꯇꯝꯅ ꯄꯨꯔꯛꯂꯝꯃꯤ ꯃꯈꯣꯏ ꯑꯦꯁꯒꯥꯔꯗꯇ ꯌꯧꯔꯛꯂꯦ ꯃꯁꯤꯗ ꯊꯣꯔ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯏꯄꯥ ꯏꯕꯨꯡꯉꯣ ꯌꯥꯎꯔꯒ ꯃꯐꯝ ꯑꯁꯤꯗ ꯀꯤꯗꯨꯅ ꯆꯦꯜꯂꯛꯄꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯗ ꯂꯥꯟꯗꯥꯒꯗꯕꯗꯨ ꯀꯔꯤꯒꯤ ꯅꯥꯊꯩꯗꯨꯅ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯅ ꯃꯄꯥꯒꯤ ꯃꯐꯝꯗ ꯉꯥꯡꯍꯩꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯉꯥꯡꯂꯛꯂꯝꯃꯤ ꯀꯔꯤꯒꯤꯗꯃꯛ ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯄꯥꯡꯗꯕ ꯃꯤꯁꯦꯟ ꯑꯣꯏꯔꯤꯕꯅꯣ ꯏꯄꯥ ꯏꯕꯨꯡꯉꯣꯅꯕꯨ ꯄꯥꯝꯂꯕꯗꯤ ꯌꯣꯔꯇꯟꯒꯤ ꯐ꯭ꯔꯣꯁ ꯖꯥꯏꯟꯒꯤ ꯀꯥꯡꯕꯨ ꯑꯗꯨ ꯄꯨꯡꯇꯨꯝ ꯇꯨꯝꯅ ꯍꯥꯠꯂꯝꯕ ꯌꯥꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯉꯥꯡꯂꯛꯄꯁꯤ ꯇꯥꯕꯗ ꯑꯣꯗꯤꯟ ꯑꯗꯨ ꯁꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯣꯗꯤꯟꯅ ꯃꯆꯥꯅꯨꯄꯥ ꯊꯣꯔ ꯑꯁꯦ ꯌꯥꯝꯅ ꯋꯥꯉꯥꯡ ꯀꯝꯖꯥꯎ ꯍꯨꯟꯕ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯗꯕ ꯅꯥꯄꯟꯅ ꯌꯣꯝꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯄꯨꯝꯕ ꯃꯨꯜꯂꯒ ꯃꯤꯗꯒꯥꯔꯗꯇ ꯂꯪꯊꯔꯛꯂꯝꯃꯤ ꯃꯤꯗꯒꯥꯔꯗ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯂꯪꯊꯔꯛꯂꯝꯃꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛꯅ ꯊꯣꯔꯒꯤ ꯃꯤꯑꯣꯅꯤꯔ ꯑꯗꯨꯁꯨ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯅꯨꯡꯊꯪ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯂꯪꯊꯔꯛꯂꯝꯃꯤ ꯑꯗꯨꯕु ꯃꯍꯥꯛꯅ ꯅꯨꯡꯊꯪ ꯑꯁꯤ ꯂꯪꯊꯔꯝꯗꯥꯏꯗ ꯇꯣꯉꯥꯟꯕ ꯋꯥꯐꯝ ꯈꯔ ꯅꯨꯡꯊꯪ ꯑꯁꯤꯗ ꯃꯍꯥꯛꯅ ꯃꯟꯇ꯭ꯔꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯅ ꯅꯨꯡꯊꯪ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯤ ꯅꯨꯡꯊꯪ ꯑꯁꯤꯕꯨ ꯄꯥꯏꯕꯗ ꯃꯇꯤꯛ ꯆꯥꯗꯕ ꯃꯤ ꯀꯅꯥꯃꯠꯇꯅ ꯅꯨꯡꯊꯪ ꯑꯁꯤ ꯂꯧꯈꯠꯄ ꯉꯝꯂꯣꯏ ꯅꯨꯡꯊꯪ ꯑꯁꯤ ꯄꯥꯏꯕꯗ ꯃꯇꯤꯛ ꯆꯥꯔꯕ ꯃꯤ ꯑꯗꯨ ꯈꯛꯇꯅ ꯅꯨꯡꯊꯪ ꯑꯁꯤ ꯄꯥꯏꯕ ꯉꯝꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯅꯨꯡꯊꯪ ꯑꯁꯤꯗ ꯃꯍꯥꯛꯅ ꯃꯟꯇ꯭ꯔ ꯑꯣꯏꯅ ꯁꯣꯜꯂꯕ ꯃꯇꯨꯡꯗ ꯃꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯂꯪꯊꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯦꯛꯁꯤꯀꯣꯒꯤ ꯃꯐꯝ ꯑꯃꯗ ꯇꯥꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯤꯕ ꯁꯤꯟ ꯑꯁꯤ ꯉꯁꯥꯏꯒꯤ ꯖꯦꯟ ꯐꯣꯁꯇꯔꯅ ꯊꯣꯔꯕꯨ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯃꯔꯛꯇꯒꯤ ꯐꯪꯈꯤꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯃꯨꯛ ꯎꯠꯂꯤ ꯃꯈꯣꯏꯅ ꯊꯣꯔ ꯑꯁꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯕꯤꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯊꯣꯔ ꯑꯁꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯐꯃꯨꯡꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯂꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯤꯑꯣꯅꯤꯔ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯅꯨꯡꯊꯪ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯐꯤꯖꯣꯜ ꯑꯗꯨꯁꯨ ꯁꯦꯠꯂꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯁꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯑꯃꯗꯤ ꯍꯧꯒꯠꯂꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯍꯣꯁꯄꯤꯇꯥꯜꯒꯤ ꯗꯣꯛꯇꯔꯁꯤꯡ ꯑꯗꯨꯒ ꯃꯨꯛꯅꯔꯛꯂꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯐꯨꯔꯝꯂꯒ ꯃꯍꯥꯛ ꯆꯦꯟꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗ ꯎꯠꯂꯤꯕꯁꯤꯅ ꯊꯣꯔꯒꯤ ꯅꯨꯡꯊꯪ ꯑꯁꯦ ꯌꯥꯝꯅ ꯋꯥꯡꯕ ꯃꯐꯝꯗꯒꯤ ꯑꯀꯟꯕ ꯐꯣꯔꯁꯀ ꯂꯣꯏꯅꯅ ꯇꯥꯈꯤꯕꯒꯤ ꯖꯒꯥ ꯑꯁꯤ ꯎꯠꯂꯤ ꯃꯁꯤꯒꯤ ꯁꯛꯇꯝ ꯑꯁꯤ ꯁꯤꯜꯒꯤ ꯑꯦꯖꯦꯟ ꯑꯣꯏꯔꯤꯕ ꯐꯤꯜ ꯀꯣꯜꯁꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅꯁꯨ ꯄꯥꯎ ꯐꯪꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯀꯤ ꯇꯤꯝꯁꯤꯡ ꯊꯥꯗꯨꯅ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯁꯤꯕꯨ ꯔꯦꯁꯇ꯭ꯔꯤꯛꯇꯦꯗ ꯑꯦꯔꯤꯌꯥ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯊꯤꯒꯠꯄꯤ ꯑꯣꯏꯔꯤꯕꯤ ꯖꯦꯟ ꯐꯣꯁꯇꯔꯒꯤ ꯃꯔꯝꯗꯁꯨ ꯃꯍꯥꯛꯅ ꯈꯪꯂꯝꯃꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯖꯦꯟ ꯐꯣꯁꯇꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ ꯑꯗꯨꯒ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯊꯤꯒꯠꯈꯤꯕꯒꯤ ꯆꯦ ꯆꯥꯡꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯐꯥꯒꯠꯇꯨꯅ ꯄꯨꯔꯝꯃꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯖꯦꯟ ꯐꯣꯁꯇꯔꯅ ꯌꯥꯝꯅ ꯃꯔꯨꯑꯣꯏꯅ ꯃꯍꯥꯛꯅ ꯔꯤꯁꯔꯆ ꯇꯧꯈꯤꯕꯒꯤ ꯗꯦꯇꯥꯁꯤꯡ ꯑꯗꯨ ꯏꯗꯨꯅ ꯊꯝꯖꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯁꯨ ꯍꯥꯏꯔꯤꯕ ꯁꯤꯜꯒꯤ ꯑꯦꯖꯦꯟ ꯑꯁꯤꯅ ꯐꯥꯖꯤꯟꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯁꯥꯎꯅ ꯖꯦꯟ ꯐꯣꯁꯇꯔꯅ ꯍꯪꯂꯝꯃꯤ ꯀꯔꯤꯒꯤꯗꯃꯛ ꯑꯩꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯐꯥꯖꯤꯜꯂꯤꯕꯅꯣ ꯍꯥꯏꯅ ꯃꯁꯤꯗ ꯑꯦꯖꯦꯟ ꯑꯁꯤꯅ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯅꯪꯅ ꯄꯩꯁꯥꯁꯤꯡ ꯐꯪꯒꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯖꯦꯟ ꯐꯣꯁꯇꯔꯅ ꯄꯩꯁꯥ ꯄꯥꯝꯗꯦ ꯑꯩꯒꯤꯗꯤ ꯑꯩꯅ ꯔꯤꯁꯔꯆ ꯇꯧꯈꯤꯕꯒꯤ ꯗꯦꯇꯥꯁꯤꯡ ꯑꯗꯣ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯃꯃꯜ ꯌꯥꯝꯕ ꯑꯃ ꯂꯩꯇꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕु ꯖꯦꯟ ꯐꯣꯁꯇꯔꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯠꯇ ꯇꯥꯕꯤꯗ꯭ꯔꯦ ꯃꯍꯥꯛꯀꯤ ꯄꯣꯠꯆꯩꯁꯤꯡ ꯂꯣꯏꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯊꯣꯔꯒꯤ ꯅꯨꯡꯊꯪ ꯑꯁꯤꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯕꯒꯤ ꯄꯥꯎ ꯑꯁꯤ ꯊꯣꯔꯅꯁꯨ ꯐꯪꯂꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯆꯠꯄ ꯄꯥꯝꯂꯝꯃꯤ ꯑꯗꯨꯕꯨ ꯊꯣꯔꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯦꯛꯁꯤꯀꯣꯒꯤ ꯖꯒꯥ ꯑꯁꯤꯗꯒꯤ ꯃꯍꯥꯛꯀꯤ ꯅꯨꯡꯊꯪꯅ ꯇꯥꯔꯤꯕ ꯖꯒꯥ ꯑꯗꯨ ꯃꯥꯏꯜ 50 ꯂꯥꯞꯄꯤ ꯃꯐꯝ ꯑꯗꯨ ꯌꯧꯅ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯒꯣꯜ ꯑꯃ ꯀꯣꯏꯊꯤ ꯊꯤꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯁꯒꯣꯜ ꯑꯃꯠꯇ ꯊꯤꯕ ꯐꯪꯗꯦ ꯃꯁꯤꯗꯒꯤ ꯖꯦꯟ ꯐꯣꯁꯇꯔꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗ ꯊꯣꯔꯕꯨ ꯄꯨꯗꯨꯅ ꯍꯥꯏꯔꯤꯕ ꯅꯨꯡꯊꯪꯅ ꯇꯥꯔꯒ ꯂꯩꯔꯤꯕ ꯃꯦꯛꯁꯤꯀꯣꯒꯤ ꯖꯒꯥ ꯑꯗꯨ ꯌꯧꯅ ꯄꯨꯔꯝꯃꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯁꯤꯟꯗ ꯎꯔꯤꯕꯁꯤꯅ ꯊꯣꯔꯒꯤ ꯅꯨꯡꯊꯪꯅ ꯇꯥꯔꯒ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯁꯤꯜꯒꯤ ꯑꯦꯖꯦꯟ ꯑꯁꯤना ꯔꯦꯁꯇ꯭ꯔꯤꯛꯇꯦꯗ ꯑꯦꯔꯤꯌꯥ ꯂꯥꯎꯊꯣꯛꯄꯒ ꯂꯣꯏꯅꯅ ꯇꯦꯁꯇꯤꯡ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯇꯦꯜ ꯀꯦꯝ ꯑꯃꯁꯨ ꯁꯥꯗꯨꯅ ꯊꯝꯃꯝꯂꯦ ꯊꯣꯔ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯅꯨꯡꯊꯪ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯦ ꯈꯪꯕꯗ ꯃꯍꯥꯛ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯂꯝꯗꯦ ꯑꯃꯗꯤ ꯅꯨꯡꯊꯪ ꯑꯗꯨ ꯂꯧꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯃꯍꯥꯛ ꯀꯦꯝ ꯑꯁꯤꯗ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯆꯪꯁꯤꯜꯂꯝꯃꯤ ꯃꯁꯤꯗꯒꯤ ꯀꯦꯝ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯜꯂꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯒ ꯃꯍꯥꯛꯀ ꯁꯥꯊꯤꯅ ꯐꯨꯅꯔꯛꯂꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯑꯅꯧꯕ ꯁꯨꯄꯔ ꯍꯤꯔꯣ ꯑꯃꯁꯨ ꯎꯠꯂꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯍꯣꯀꯥꯏ ꯀꯧꯏ ꯍꯥꯏꯔꯤꯕ ꯍꯣꯀꯥꯏ ꯑꯁꯤ ꯑꯦꯚꯦꯟꯖꯔꯒꯤ ꯐꯤल्म ꯁꯦꯔꯤꯁ ꯌꯦꯡꯂꯕ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯍꯦꯟꯅ ꯃꯁꯛ ꯈꯪꯕꯤꯔꯝꯒꯅꯤ ꯍꯧꯖꯤꯛ ꯊꯣꯔꯅ ꯃꯤꯑꯣꯏ ꯀꯌꯥ ꯐꯨꯔꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯅꯨꯡꯊꯪꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯦ ꯃꯍꯥꯛꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯐꯝ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯅꯨꯡꯊꯪ ꯑꯗꯨꯕꯨ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯔꯨꯏ ꯑꯗꯨꯕꯨ ꯃꯆꯤ ꯑꯃꯐꯥꯎ ꯂꯦꯡꯍꯟꯕ ꯉꯝꯂꯝꯗꯦ ꯃꯍꯥꯛꯅ ꯑꯔꯩꯕꯤ ꯄꯥꯡꯒꯜ ꯊꯥꯗꯗꯨꯅ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯆꯦꯠ ꯑꯃꯐꯥꯎ ꯂꯦꯡꯍꯟꯕ ꯉꯝꯂꯝꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯌꯨꯅꯤꯐꯣꯔꯝꯁꯨ ꯂꯩꯇ꯭ꯔꯦ ꯑꯃꯗꯤ ꯅꯨꯡꯊꯪ ꯑꯁꯤ ꯊꯥꯡꯒꯠꯄꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯤꯑꯣꯏ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯗ꯭ꯔꯦ ꯉꯁꯥꯏ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯣꯗꯤꯟꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯅꯨꯡꯊꯪ ꯑꯁꯤ ꯊꯥꯡꯒꯠꯄꯒꯤ ꯃꯇꯤꯛ ꯆꯥꯗ꯭ꯔꯤ ꯅꯨꯡꯊꯪ ꯑꯁꯤ ꯊꯥꯡꯒꯠꯄꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯤꯑꯣꯏ ꯍꯥꯏꯕꯗꯨ ꯑꯣꯏꯗ꯭ꯔꯤꯕꯅꯤꯅ ꯅꯨꯡꯊꯪ ꯑꯁꯤ ꯊꯥꯡꯒꯠꯄ ꯉꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯀꯞꯂꯝꯃꯤ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯁꯤꯜꯒꯤ ꯑꯦꯖꯦꯟ ꯀꯌꯥ ꯆꯪꯂꯛꯇꯨꯅ ꯃꯍꯥꯛꯄꯨ ꯐꯥꯈꯤꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛ ꯖꯦꯜꯗ ꯊꯝꯂꯝꯃꯤ
ꯖꯦꯜ ꯃꯅꯨꯡꯗ ꯁꯤꯜꯒꯤ ꯑꯦꯖꯦꯟ ꯐꯤꯜ ꯀꯣꯜꯁꯟ ꯆꯪꯂꯛꯇꯨꯅ ꯃꯉꯣꯟꯗ ꯋꯥꯍꯪ ꯀꯌꯥ ꯍꯪꯂꯔꯦ ꯃꯍꯥꯛꯅ ꯍꯪꯂꯝꯃꯤ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯑꯗꯨꯒ ꯅꯨꯡꯊꯪ ꯑꯁꯤꯒ ꯅꯪꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯅꯆꯤꯡꯕ ꯍꯪꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯊꯣꯔꯅ ꯋꯥꯍꯩ ꯃꯆꯦꯠ ꯑꯃꯠꯇ ꯐꯣꯡꯗꯣꯛꯂꯝꯗꯦ ꯃꯍꯥꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯅ ꯎꯪꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯁꯤꯜꯒꯤ ꯑꯦꯖꯦꯟ ꯑꯁꯤ ꯐꯣꯜ ꯀꯣꯜ ꯑꯃ ꯂꯥꯛꯄꯗꯒꯤ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯇꯥꯟꯖꯥꯁꯤꯗ ꯊꯣꯔꯒꯤ ꯃꯃꯥꯡꯃꯛꯇꯗ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯂꯣꯀꯤ ꯑꯁꯤ ꯂꯥꯛꯇꯨꯅ ꯂꯦꯞꯂꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯄꯥꯏꯕꯨꯡꯉꯣ ꯑꯣꯗꯤꯟ ꯂꯩꯇ꯭ꯔꯦ ꯅꯍꯥꯛꯄꯨ ꯃꯤꯗꯒꯥꯔꯗꯇ ꯍꯦꯛ ꯊꯥꯈꯤꯕꯗꯒꯤ ꯍꯥꯏꯕꯗꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯅꯪꯕꯨ ꯍꯦꯛ ꯊꯥꯗꯣꯛꯈꯤꯕꯗꯒꯤ ꯃꯍꯥꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯗꯨꯅ ꯃꯗꯨꯗꯒꯤ ꯋꯥꯈꯜ ꯂꯩꯅꯥ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯅ ꯅꯥꯕꯗꯒꯤ ꯃꯍꯥꯛ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯁꯤꯃꯁꯨ ꯍꯥꯏꯔꯝꯃꯤ ꯅꯍꯥꯛ ꯍꯧꯖꯤꯛꯇꯤ ꯑꯦꯁꯒꯥꯔꯗ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯆꯪꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯑꯊꯤꯡꯕꯁꯨ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗ ꯃꯍꯥꯛꯅ ꯑꯣꯗꯤꯟ ꯁꯤꯔꯦ ꯍꯥꯏꯔꯤꯕꯁꯤ ꯍꯥꯏꯖꯤꯟꯕꯅꯤ ꯁꯤꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯂꯣꯀꯤꯅ ꯑꯦꯁꯒꯥꯔꯗ ꯑꯁꯤꯗ ꯆꯥꯎꯔꯕ ꯅꯝꯊꯥꯛ ꯑꯃ ꯃꯍꯥꯛꯅ ꯇꯧꯔꯤ ꯉꯁꯥꯏ ꯐ꯭ꯔꯣꯁ ꯖꯥꯏꯟꯁꯤꯡꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯊꯦꯡꯂꯛꯄ ꯃꯇꯝꯗ ꯁꯪꯂꯤꯕꯗꯣ ꯃꯗꯨꯒꯤ ꯋꯥꯐꯝꯗꯨꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯣꯗꯤꯟꯗ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯑꯣꯗꯤꯟꯅ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯗꯨ ꯃꯉꯣꯟꯗ ꯂꯤꯊꯣꯛꯄꯅꯤ ꯂꯣꯀꯤ ꯑꯁꯤ ꯑꯣꯗꯤꯟꯅ ꯄꯣꯛꯄ ꯅꯠꯇꯦ ꯐ꯭ꯔꯣꯁ ꯖꯥꯏꯟꯒꯤ ꯅꯤꯡꯊꯧ ꯂꯣꯐꯤꯒ ꯑꯣꯗꯤꯟꯒ ꯂꯥꯟ ꯁꯣꯛꯅꯕ ꯃꯇꯝꯗ ꯌꯨꯇꯦꯟꯍꯦꯝ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯌꯥꯝꯅ ꯄꯤꯛꯄ ꯐ꯭ꯔꯣꯁ ꯖꯥꯏꯟꯁꯤꯡꯒꯤ ꯀꯥꯡꯕꯨ ꯑꯣꯏꯕ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯂꯪꯊꯣꯛꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯗꯨꯕꯨ ꯑꯣꯗꯤꯟꯅ ꯈꯨꯟꯒꯠꯇꯨꯅ ꯄꯨꯔꯛꯂꯒ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯣꯏꯅ ꯌꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯂꯣꯀꯤꯗ ꯑꯣꯗꯤꯟꯅ ꯂꯤꯊꯣꯛꯄꯅꯤ ꯃꯁꯤꯗꯒꯤ ꯂꯣꯀꯤꯅ ꯃꯍꯥꯛ ꯑꯁꯤ ꯑꯣꯗꯤꯟꯒꯤ ꯑꯄꯣꯛꯄ ꯃꯆꯥ ꯅꯠꯇꯦ ꯈꯪꯂꯛꯄꯗꯒꯤ ꯑꯗꯨꯅꯅꯤ ꯏꯄꯥ ꯏꯄꯨꯡꯉꯣꯅ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯤ ꯑꯩꯉꯣꯟꯗ ꯄꯤꯗꯅ ꯅꯪꯒꯤ ꯑꯄꯣꯛꯄ ꯅꯆꯥ ꯊꯣꯔꯗ ꯑꯣꯏꯅ ꯄꯤꯅꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯍꯥꯏꯅ ꯉꯥꯡꯂꯛꯄ ꯀꯌా ꯑꯗꯨ ꯇꯥꯕ ꯉꯝꯗꯕꯗꯒꯤ ꯑꯣꯗꯤꯟ ꯑꯁꯤ ꯋꯥꯟꯊꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯈꯤꯕꯅꯤ ꯑꯁꯨꯝꯅ ꯃꯍꯥꯛꯁꯤ ꯌꯥꯝꯅ ꯀꯟꯕ ꯑꯅꯥꯕ ꯑꯃ ꯑꯣꯏꯈꯤꯕꯅꯤ ꯃꯁꯤꯗꯒꯤ ꯑꯦꯁꯒꯥꯔꯗ ꯑꯁꯤꯗ ꯅꯤꯡꯊꯧ ꯂꯩꯇꯕꯗꯒꯤ ꯂꯣꯀꯤꯅ ꯃꯇꯝ ꯈꯔ ꯅꯤꯡꯊꯧꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯩꯕꯅꯤ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯑꯣꯏꯕꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯅꯝꯐꯨꯗ ꯆꯂꯥꯏꯕ ꯔꯨꯜ ꯀꯌꯥ ꯃꯍꯥꯛꯅ ꯆꯂꯥꯏꯔꯛꯂꯝꯃꯤ ꯍꯥꯏꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯊꯣꯔꯒꯤ ꯂꯥꯟꯃꯤ ꯀꯥꯡꯕꯨ ꯑꯣꯏꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯌꯥꯅꯤꯡꯂꯝꯗꯦ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯍꯥꯏꯕ ꯌꯥꯊꯪꯅꯤꯅ ꯃꯈꯣꯏꯁꯨ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯃꯁꯤꯕꯨ ꯌꯥꯕ ꯇꯥꯔꯝꯃꯤ ꯊꯣꯔꯒꯤ ꯃꯄꯥ ꯑꯣꯗꯤꯟ ꯑꯁꯤ ꯃꯁꯥ ꯌꯥꯝꯅ ꯁꯣꯛꯆꯤꯟꯈꯤꯕꯅ ꯃꯍꯥꯛꯀꯤ ꯄꯥꯋꯔ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯅꯕꯒꯤꯗꯃꯛ ꯑꯣꯗꯤꯟ ꯁ꯭ꯂꯤꯞ ꯍꯥꯏꯅ ꯀꯧꯕ ꯌꯥꯝꯅ ꯁꯥꯡꯅ ꯇꯨꯝꯕꯒꯤ ꯊꯧꯑꯣꯡ ꯑꯃ ꯃꯍꯥꯛꯅ ꯄꯥꯡꯊꯣꯛꯂꯤ ꯃꯍꯥꯛ ꯁꯤꯕ ꯅꯠꯇꯦ ꯇꯨꯝꯗꯨꯅ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯇꯥꯟꯖꯥ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯃꯍꯥꯛꯅ ꯊꯣꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯊꯣꯔꯕꯨ ꯑꯃꯨꯛ ꯍꯟꯅ ꯑꯦꯁꯒꯥꯔꯗꯇ ꯂꯥꯛꯇꯅꯕ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯅ ꯍꯥꯏꯖꯤꯟꯕꯅꯤ ꯑꯗꯨꯕꯨ ꯊꯣꯔꯅꯗꯤ ꯋꯥꯐꯝ ꯑꯁꯤ ꯑꯆꯨꯝꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯏ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯂꯩꯇ꯭ꯔꯦ ꯇꯥꯕꯗ ꯃꯍꯥꯛ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯤꯟ ꯑꯁꯤ ꯄ꯭ꯔꯣꯐꯦꯁꯔ ꯁꯦꯜꯕꯤꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯊꯣꯔꯅ ꯐꯥꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯦ ꯑꯗꯨꯒ ꯁꯤꯜꯒꯤ ꯑꯦꯖꯦꯟ ꯐꯤꯜ ꯀꯣꯜꯁꯟꯗ ꯍꯥꯏꯔꯔꯦ ꯃꯍꯥꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯟꯇꯤꯁ ꯀꯥꯡꯕꯨꯅꯤ ꯃꯍꯥꯛ ꯀꯣꯛꯀꯤ ꯕꯦꯔꯥ ꯈꯔ ꯂꯩꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯁꯣꯏꯗꯨꯅ ꯆꯪꯈꯤꯕꯅꯤ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯗ ꯈꯨꯠꯁꯤꯟꯅꯕꯤꯔꯣ ꯍꯥꯏꯗꯨꯅ ꯑꯁꯥꯕ ID ꯀꯥꯔꯗ ꯑꯃ ꯄꯤꯁꯤꯟꯗꯨꯅ ꯊꯣꯔ ꯑꯁꯤ ꯄꯨꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯁꯤꯜꯒꯤ ꯑꯦꯖꯦꯟ ꯑꯁꯤꯅ ꯃꯉꯣꯟꯗ ꯄꯤꯔꯛꯂꯤꯕ ID ꯑꯁꯤ ꯑꯁꯥꯕꯅꯤ ꯍꯥꯏꯕꯁꯨ ꯃꯍꯥꯛꯅ ꯈꯪꯏ ꯑꯗꯨꯕꯨ ꯈꯪꯅ ꯈꯪꯅ ꯃꯍꯥꯛꯅ ꯊꯣꯔ ꯑꯁꯤ ꯆꯠꯍꯟꯈꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯤꯟ ꯑꯁꯤ ꯕꯥꯔ ꯑꯃꯗ ꯊꯣꯔꯒ ꯄ꯭ꯔꯣꯐꯦꯁꯔ ꯁꯦꯜꯕꯤꯛꯀ ꯌꯨ ꯊꯛꯇꯨꯅ ꯀꯟꯅ ꯉꯥꯎꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯊꯣꯔꯅ ꯌꯨ ꯀꯔꯥ ꯍꯦꯟꯅ ꯉꯥꯎꯔꯕ ꯄ꯭ꯔꯣꯐꯦꯁꯔ ꯁꯦꯜꯕꯤꯛ ꯑꯁꯤ ꯆꯠꯄ ꯉꯝꯗꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯔꯦꯡꯗ ꯍꯥꯞꯇꯨꯅ ꯄꯨꯔꯛꯂꯤ ꯑꯗꯨꯒ ꯖꯦꯟ ꯐꯣꯁꯇꯔꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯅꯍꯥꯛꯀꯤ ꯅꯄꯥꯕꯨ ꯀꯨꯞꯅ ꯁꯦꯟꯅꯧ ꯍꯥꯏꯅ ꯁꯤꯟꯅꯔꯛꯂꯦ ꯑꯗꯨꯕꯨ ꯖꯦꯟ ꯐꯣꯁꯇꯔꯅ ꯃꯍꯥꯛꯁꯤ ꯑꯩꯒꯤ ꯏꯄꯥ ꯅꯠꯇꯦ ꯑꯩꯒꯤ ꯄ꯭ꯔꯣꯐꯦꯁꯔꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯕꯥꯅꯤ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯩ ꯇꯤꯛꯂꯤ ꯃꯇꯝ ꯑꯁꯤꯗ ꯖꯦꯟ ꯐꯣꯁꯇꯔꯅ ꯊꯣꯔꯗ ꯅꯍꯥꯛꯁꯤꯕꯨ ꯀꯅꯥꯅꯣ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯑꯁꯦꯡꯕꯗꯨ ꯑꯩꯉꯣꯟꯗ ꯇꯥꯛꯎ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗ ꯊꯣꯔꯅ ꯑꯩ ꯑꯁꯦ 9 ꯔꯤꯌꯦꯂꯝ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯔꯤꯌꯦꯂꯝ 9 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯦꯁꯒꯥꯔꯗ ꯍꯥꯏꯔꯤꯕ ꯔꯤꯌꯦꯂꯝ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯣꯏꯔꯒꯗꯕ ꯃꯤꯁꯛ ꯑꯗꯨꯅꯤ ꯑꯗꯨꯕꯨ ꯐ꯭ꯔꯣꯁ ꯖꯥꯏꯟꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯗꯨ ꯋꯥꯁꯛ ꯂꯧꯕꯒꯤ ꯃꯇꯝ ꯐꯪꯈꯤꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗ ꯖꯦꯟ ꯐꯣꯁꯇꯔꯅ ꯀꯔꯤꯅꯣ 9 ꯔꯤꯌꯦꯂꯝ ꯍꯥꯏꯔꯤꯕꯁꯤꯕꯨ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯃꯁꯤꯗꯒꯤ ꯊꯣꯔꯅ ꯉꯁꯥꯏ ꯑꯩꯅ ꯋꯥꯔꯤ ꯂꯤꯕꯗ ꯍꯥꯏꯖꯈꯤꯕ ꯔꯤꯌꯦꯂꯝ 9 ꯑꯗꯨꯒꯤ ꯃꯃꯤꯡ ꯄꯟꯗꯨꯅ ꯃꯍꯥꯛꯅ ꯆꯦ ꯑꯃꯗ ꯗꯥꯏꯒ꯭ꯔꯥꯝ ꯑꯃ ꯌꯦꯛꯂꯝꯃꯤ ꯑꯗꯨꯒ ꯃꯃꯤꯡꯁꯤꯡ ꯑꯗꯨ ꯍꯥꯏꯔꯝꯃꯤ ꯑꯦꯁꯒꯥꯔꯗ ꯃꯤꯗꯒꯥꯔꯗ ꯕꯦꯅꯥꯍꯦꯝ ꯌꯣꯇꯟꯍꯦꯝ ꯑꯜꯐꯥꯍꯦꯝ ꯁ꯭ꯋꯥꯔꯇꯦꯜꯍꯦꯝ ꯍꯦꯜ ꯅꯦꯗꯥꯕꯦꯂꯤꯔ ꯃꯁꯄꯦꯜꯍꯦꯝ ꯍꯥꯏꯔꯤꯕ ꯔꯤꯌꯦꯂꯝꯁꯤꯡ ꯑꯁꯤꯗꯒꯤ ꯑꯦꯁꯒꯥꯔꯗ ꯍꯥꯏꯔꯤꯕ ꯑꯁꯤꯗꯒꯤ ꯑꯩ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯖꯦꯟ ꯐꯣꯁꯇꯔꯗ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯤꯟ ꯑꯁꯤ ꯑꯦꯁꯒꯥꯔꯗꯀꯤ ꯃꯐꯝ ꯑꯃꯨꯛ ꯎꯠꯂꯛꯂꯤ ꯗꯤꯞ ꯁ꯭ꯂꯤꯞꯇ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯑꯣꯗꯤꯟꯒꯤ ꯃꯅꯥꯛꯇ ꯂꯣꯀꯤꯅ ꯐꯝꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯂꯣꯀꯤꯒꯤ ꯃꯃꯥ ꯐ꯭ꯔꯤꯒꯥꯁꯨ ꯃꯐꯝ ꯑꯁꯤꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯂꯣꯀꯤ ꯑꯃꯗꯤ ꯊꯣꯔꯒꯤ ꯃꯃꯥ ꯐ꯭ꯔꯤꯒꯥ ꯑꯁꯦ ꯖꯥꯗꯨ ꯌꯥꯝꯅ ꯍꯩꯕꯤ ꯅꯨꯄꯤꯅꯤ ꯃꯍꯥꯛꯀꯤ ꯖꯥꯗꯨ ꯑꯁꯤ ꯂꯣꯀꯤꯅꯁꯨ ꯇꯝꯖꯗꯨꯅ ꯃꯍꯥꯛꯁꯨ ꯖꯥꯗꯨ ꯌꯥꯝꯅ ꯍꯩꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏ ꯂꯣꯀꯤꯅ ꯊꯣꯔꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯀꯜꯂꯛꯄ ꯐꯥꯎꯖꯩ ꯑꯃꯗꯤ ꯊꯣꯔꯅ ꯅꯤꯡꯊꯧ ꯑꯣꯏꯈꯤꯗꯧꯔꯦ ꯍꯥꯏꯕꯁꯤꯅꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯤꯕꯁꯤ ꯃꯔꯝꯗꯤ ꯂꯣꯀꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯈꯟꯖꯩ ꯃꯗꯨꯗꯤ ꯑꯦꯁꯒꯥꯔꯗꯀꯤ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯦ ꯃꯍꯥꯛꯅ ꯄꯥꯏꯕꯗ ꯃꯇꯤꯛ ꯆꯥꯏ ꯊꯣꯔꯗꯒꯤꯁꯨ ꯃꯍꯥꯛꯅ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯕ ꯃꯤꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯈꯟꯖꯩ ꯃꯁꯤꯅꯅꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯁꯥꯎꯅ ꯊꯣꯔ ꯑꯃꯗꯤ ꯑꯣꯗꯤꯟꯒꯤ ꯃꯊꯛꯇ ꯂꯃꯟ ꯁꯤꯡꯅꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯊꯣꯔ ꯑꯁꯦ ꯑꯣꯗꯤꯟꯒꯤ ꯑꯄꯣꯛꯄ ꯃꯆꯥ ꯑꯣꯏꯕꯅꯤꯅ ꯂꯣꯀꯤꯅ ꯅꯤꯡꯊꯧ ꯈꯨꯕꯝꯒꯤ ꯃꯇꯤꯛ ꯆꯥꯖꯔꯕꯁꯨ ꯑꯄꯣꯛꯄ ꯃꯆꯥꯗ ꯑꯣꯏꯅ ꯅꯤꯡꯊꯧ ꯈꯨꯕꯝ ꯄꯤꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯅꯤ
ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯋꯥꯈꯜ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯐ꯭ꯔꯣꯁ ꯖꯥꯏꯟꯁꯤꯡꯒ ꯃꯍꯥꯛꯀ ꯂꯧꯇꯨꯅꯔꯒ ꯑꯣꯗꯤꯟ ꯑꯁꯤ ꯍꯥꯠꯇꯣꯛꯍꯜꯂꯕꯗꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯃꯍꯥꯛꯅ ꯑꯦꯁꯒꯥꯔꯗꯀꯤ ꯅꯤꯡꯊꯧ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯈꯨꯠꯂꯥꯏ ꯊꯝꯂꯤꯕ ꯃꯐꯝ ꯑꯗꯨ ꯆꯪꯁꯤꯟꯗꯨꯅ ꯉꯁꯥꯏꯒꯤ ꯐ꯭ꯔꯣꯁ ꯖꯥꯏꯟꯁꯤꯡꯒꯤ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯔꯕ ꯈꯨꯠꯂꯥꯏ ꯑꯣꯏꯔꯤꯕ ꯀꯥꯁꯀꯦꯠ ꯑꯣꯐ ꯑꯦꯟꯁꯦꯟ ꯋꯤꯟꯇꯔ ꯍꯥꯏꯕ ꯈꯨꯠꯂꯥꯏ ꯑꯗꯨ ꯃꯍꯥꯛꯅ ꯂꯧꯊꯣꯛꯂꯝꯃꯤ ꯍꯥꯏꯔꯤꯕ ꯀꯥꯁꯀꯦꯠ ꯑꯁꯤ ꯄꯨꯗꯨꯅ ꯃꯍꯥꯛꯅ ꯐ꯭ꯔꯣꯁ ꯖꯥꯏꯟꯁꯤꯡꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯅꯕꯒꯤꯗꯃꯛ ꯊꯣꯛꯂꯛꯂꯦ ꯑꯗꯨꯒ ꯐ꯭ꯔꯣꯁ ꯖꯥꯏꯟꯁꯤꯡꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯕꯥꯏꯐ꯭ꯔꯣꯁꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯦ ꯑꯗꯨꯒ ꯕꯥꯏꯐ꯭ꯔꯣꯁꯀꯤ ꯊꯣꯡ ꯑꯗꯨꯕꯨ ꯉꯥꯛ ꯁꯦꯜꯂꯤꯕ ꯍꯦꯝꯗꯥꯜꯗ ꯊꯣꯡ ꯍꯥꯡꯅꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯍꯦꯝꯗꯥꯜꯅ ꯅꯤꯡꯊꯧ ꯑꯣꯗꯤꯟꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯑꯩꯅ ꯊꯣꯡ ꯑꯁꯤ ꯍꯥꯡꯕ ꯉꯝꯂꯣꯏ ꯍꯥꯏꯔꯛꯄꯗꯒꯤ ꯃꯕꯥꯅꯤꯒꯤ ꯃꯔꯛꯇ ꯅꯤꯡꯉꯥꯏ ꯁꯪꯗꯥꯟꯅꯔꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯂꯣꯀꯤꯅ ꯍꯥꯏꯔꯤꯕ ꯁꯛꯇꯤ ꯂꯩꯔꯕ ꯈꯨꯠꯂꯥꯏ ꯀꯥꯁꯀꯦꯠ ꯑꯣꯐ ꯑꯦꯟꯁꯦꯟ ꯋꯤꯟꯇꯔ ꯍꯥꯏꯕꯁꯤꯗꯒꯤ ꯎꯟꯁꯤꯡ ꯀꯥꯞꯊꯣꯛꯇꯨꯅ ꯍꯦꯝꯗꯥꯜ ꯑꯁꯤꯕꯨ ꯎꯟꯅ ꯐꯝꯖꯤꯜꯍꯜꯂꯒ ꯊꯝꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯐ꯭ꯔꯣꯁ ꯖꯥꯏꯟꯁꯤꯡꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯈ꯭ꯔꯦ ꯐ꯭ꯔꯣꯁ ꯖꯥꯏꯟꯁꯤꯡꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯂꯣꯐꯤꯗ ꯍꯥꯏꯔꯔꯦ ꯅꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯦꯁꯒꯥꯔꯗꯀꯤ ꯅꯤꯡꯊꯧ ꯑꯣꯗꯤꯟ ꯑꯁꯤ ꯍꯥꯠꯇꯣꯛꯂꯕꯗꯤ ꯅꯈꯣꯏꯅ ꯄꯥꯝꯂꯤꯕ ꯁꯛꯇꯤ ꯂꯩꯔꯕ ꯈꯨꯠꯂꯥꯏ ꯀꯥꯁꯀꯦꯠ ꯑꯣꯐ ꯑꯦꯟꯁꯦꯟ ꯋꯤꯟꯇꯔ ꯑꯁꯤ ꯅꯈꯣꯏꯗ ꯄꯤꯔꯒꯅꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯅꯈꯣꯏꯅ ꯄꯥꯝꯖꯔꯤꯕ ꯃꯤꯗꯒꯥꯔꯗ ꯑꯁꯦ ꯅꯈꯣꯏꯗ ꯄꯤꯔꯒꯦ ꯍꯥꯏꯔꯝꯃꯤ ꯃꯤꯗꯒꯥꯔꯗ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯕꯨꯅꯤ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯖꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯐ꯭ꯔꯣꯁ ꯖꯥꯏꯟꯁꯤꯡ ꯑꯁꯤꯅ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ ꯃꯃꯥꯡꯗꯁꯨ ꯂꯥꯟ ꯀꯌꯥꯔꯛ ꯇꯧꯔꯛꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯑꯣꯗꯤꯟ ꯂꯩꯕꯅꯤꯅ ꯑꯣꯗꯤꯟꯅ ꯉꯥꯛ ꯁꯦꯟꯕꯗꯒꯤ ꯐ꯭ꯔꯣꯁ ꯖꯥꯏꯟꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯂꯧꯁꯤꯟꯕ ꯉꯝꯗꯕꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯣꯀꯤꯅ ꯐ꯭ꯔꯣꯁ ꯖꯥꯏꯟꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯁꯨ ꯄꯤꯕꯒꯤ ꯋꯥꯐꯝ ꯍꯥꯏꯔꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯐ꯭ꯔꯣꯁ ꯖꯥꯏꯟꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯂꯣꯐꯤ ꯑꯁꯤ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ ꯑꯃꯗꯤ ꯋꯥꯐꯝ ꯑꯁꯤ ꯌꯥꯔꯝꯃꯤ ꯑꯦꯁꯒꯥꯔꯗꯀꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯑꯣꯗꯤꯟ ꯑꯁꯦ ꯃꯈꯣꯏꯅ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯌꯥꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯣꯀꯤꯁꯤ ꯃꯍꯥꯛꯀꯤ ꯑꯦꯁꯒꯥꯔꯗꯇ ꯑꯃꯨꯛ ꯍꯜꯂꯛꯂꯦ ꯃꯇꯝ ꯑꯁꯤꯗ ꯊꯣꯔꯒꯤ ꯃꯃꯥꯟꯅꯕ ꯑꯣꯏꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯂꯣꯀꯤꯅ ꯇꯧꯔꯤꯕ ꯑꯔꯥꯟꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅ ꯈꯪꯂꯝꯃꯤ ꯃꯁꯤꯗꯒꯤ ꯊꯣꯔꯒꯤ ꯃꯔꯨꯞꯁꯤꯡ ꯑꯁꯤꯅ ꯂꯣꯀꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯔꯦ ꯅꯪꯅ ꯇꯧꯔꯤꯕ ꯑꯔꯥꯟꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯅꯪꯅ ꯌꯨꯇꯟꯍꯦꯝꯗ ꯆꯠꯇꯨꯅ ꯐ꯭ꯔꯣꯁ ꯖꯥꯏꯟꯁꯤꯡꯒ ꯑꯔꯣꯟꯕ ꯂꯥꯂꯣꯡ ꯑꯃ ꯁꯤꯟꯅꯔꯦ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯑꯗꯨꯅ ꯅꯍꯥꯛꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯂꯛꯄ ꯃꯇꯝꯗ ꯂꯣꯀꯤꯅ ꯑꯩ ꯍꯧꯖꯤꯛ ꯑꯦꯁꯒꯥꯔꯗꯀꯤ ꯅꯤꯡꯊꯧ ꯑꯣꯏꯔꯕꯅꯤ ꯅꯤꯡꯊꯧ ꯑꯩꯅ ꯑꯄꯥꯝꯕꯗꯨ ꯇꯧꯒꯅꯤ ꯃꯁꯤꯗ ꯌꯦꯜꯂꯛꯄ ꯈꯨꯗꯤꯡꯃꯛ ꯗꯟꯗꯤ ꯐꯪꯒꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯂꯝꯗꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯈꯟꯅꯔꯦ ꯃꯗꯨꯗꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯊꯣꯔꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯉꯣꯟꯗ ꯈꯪꯍꯜꯂꯨꯅꯕ ꯋꯥ ꯇꯥꯟꯅꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨ ꯑꯁꯤ ꯕꯥꯏꯐ꯭ꯔꯣꯁꯀꯤ ꯃꯇꯦꯡꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯃꯥꯏꯗ ꯂꯥꯛꯂꯦ ꯑꯗꯨꯒ ꯊꯣꯔꯒ ꯊꯦꯡꯅꯗꯨꯅ ꯂꯣꯀꯤꯅ ꯇꯧꯔꯤꯕ ꯂꯥꯂꯣꯡ ꯈꯨꯗꯤꯡꯃꯛ ꯊꯣꯔꯗ ꯇꯝꯅꯔꯦ ꯃꯈꯣꯏꯅ ꯍꯥꯏꯔꯝꯃꯤ ꯅꯍꯥꯛꯀꯤ ꯅꯄꯥ ꯑꯣꯗꯤꯟ ꯍꯧꯖꯤꯛꯁꯨ ꯁꯤꯗ꯭ꯔꯤ ꯂꯣꯀꯤꯅ ꯁꯤꯔꯦ ꯍꯥꯏꯖꯤꯟꯕꯅꯤ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤ ꯂꯣꯀꯤꯅ ꯊꯣꯛꯍꯟꯕꯅꯤ ꯍꯧꯖꯤꯛꯁꯨ ꯌꯨꯇꯟꯍꯦꯝꯗ ꯂꯩꯔꯤꯕ ꯐ꯭ꯔꯣꯁ ꯖꯥꯏꯟꯁꯤꯡꯒ ꯃꯍꯥꯛꯀ ꯂꯧꯇꯨꯅꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯦꯁꯒꯥꯔꯗ ꯑꯁꯤꯗ ꯐ꯭ꯔꯣꯁ ꯖꯥꯏꯟꯒꯤ ꯂꯥꯟꯃꯤꯁꯤꯡ ꯄꯨꯟꯅ ꯀꯧꯁꯤꯜꯂꯛꯂꯒ ꯑꯦꯁꯒꯥꯔꯗ ꯑꯁꯤꯗ ꯂꯥꯟꯗꯥꯍꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟ ꯃꯍꯥꯛꯅ ꯁꯥꯒꯠꯈ꯭ꯔꯦ ꯑꯃꯗꯤ ꯑꯣꯗꯤꯟꯕꯨ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯑꯦꯁꯒꯥꯔꯗ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅꯅꯕ ꯋꯥꯈꯜ ꯃꯍꯥꯛꯅ ꯈꯜꯂꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯦ ꯊꯣꯔꯗ ꯇꯝꯂꯝꯃꯤ ꯃꯁꯤꯗꯒꯤ ꯊꯣꯔ ꯑꯁꯦ ꯂꯣꯀꯤꯒꯤ ꯐꯠꯇ꯭ꯔꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯈꯪꯂꯛꯄꯗ ꯃꯍꯥꯛ ꯁꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ ꯑꯃꯗꯤ ꯂꯣꯀꯤꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯅꯕꯒꯤꯗꯃꯛ ꯃꯍꯥꯛ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯑꯗꯨꯕꯨ ꯁꯣꯝꯗꯅ ꯂꯣꯀꯤꯅ ꯇꯧꯅꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯍꯥꯛꯅ ꯈꯪꯈ꯭ꯔꯦ ꯊꯣꯔꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯣ ꯊꯣꯔꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯂꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯈꯨꯠꯂꯥꯏ ꯊꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯗꯤꯁꯇ꯭ꯔꯣꯌꯔ ꯍꯥꯏꯕ ꯔꯣꯕꯣꯠ ꯑꯗꯨ ꯃꯍꯥꯛꯅ ꯑꯦꯛꯇꯤꯚꯦꯠ ꯇꯧꯔꯨꯔꯦ ꯑꯃꯗꯤ ꯃꯍꯥꯛꯅ ꯊꯣꯔ ꯑꯃꯗꯤ ꯊꯣꯔꯒꯤ ꯀꯥꯡꯕꯨ ꯑꯁꯤ ꯍꯥꯠꯅꯅꯕ ꯌꯥꯊꯪ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯗꯤꯁꯇ꯭ꯔꯣꯌꯔ ꯍꯥꯏꯕ ꯔꯣꯕꯣꯠ ꯑꯁꯦ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯃꯥꯏꯗ ꯊꯥꯔꯛꯂꯦ ꯗꯤꯁꯇ꯭ꯔꯣꯌꯔꯅ ꯂꯥꯛꯂꯒ ꯊꯣꯔꯒ ꯊꯦꯡꯅꯔꯦ ꯊꯣꯔ ꯑꯃꯗꯤ ꯊꯣꯔꯒꯤ ꯀꯥꯡꯕꯨ ꯑꯁꯤꯒ ꯗꯤꯁꯇ꯭ꯔꯣꯌꯔ ꯑꯁꯤꯒ ꯌꯥꯝꯅ ꯀꯟꯅ ꯂꯥꯟꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯕꯨ ꯗꯤꯁꯇ꯭ꯔꯣꯌꯔ ꯍꯥꯏꯕ ꯔꯣꯕꯣꯠ ꯑꯁꯤ ꯎꯔꯨ ꯃꯦꯇꯜ ꯍꯥꯏꯕꯗꯨꯅ ꯁꯥꯕꯅꯤ ꯑꯗꯨꯅ ꯊꯣꯔꯒꯤ ꯀꯥꯡꯕꯨꯅ ꯊꯥꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤꯅ ꯃꯉꯣꯟꯗ ꯀꯔꯤꯁꯨ ꯁꯣꯛꯍꯟꯕ ꯉꯝꯂꯝꯗꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯊꯣꯔꯒꯤ ꯀꯥꯡꯕꯨ ꯑꯁꯤ ꯗꯤꯁꯇ꯭ꯔꯣꯌꯔꯒꯤ ꯃꯃꯥꯡꯗ ꯃꯤꯅꯤꯠ ꯑꯃ ꯐꯥꯎꯕ ꯂꯦꯞꯄ ꯉꯝꯂꯝꯗꯦ ꯃꯁꯤꯗꯒꯤ ꯊꯣꯔꯅ ꯗꯤꯁꯇ꯭ꯔꯣꯌꯔꯒꯤ ꯃꯃꯥꯡꯗ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯔꯦ ꯅꯪꯒ ꯌꯦꯛꯅꯔꯤꯕꯗꯤ ꯑꯩꯒꯅꯤ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕꯁꯤꯡ ꯑꯁꯤꯒꯤ ꯊꯋꯥꯏ ꯃꯥꯡꯕ ꯑꯩ ꯄꯥꯝꯗꯦ ꯑꯗꯨꯅ ꯅꯪꯅ ꯈꯨꯠ ꯊꯥꯅꯤꯡꯂꯕꯁꯨ ꯑꯩꯉꯣꯟꯗ ꯊꯥꯎ ꯍꯥꯏꯗꯨꯅ ꯗꯤꯁꯇ꯭ꯔꯣꯌꯔꯒꯤ ꯃꯃꯥꯡꯗ ꯆꯪꯁꯤꯟꯗꯨꯅ ꯂꯦꯞꯂꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯤꯁꯇ꯭ꯔꯣꯌꯔꯅ ꯌꯥꯝꯅ ꯀꯟꯅ ꯊꯣꯔꯒꯤ ꯃꯃꯥꯏꯗ ꯃꯍꯥꯛꯀꯤ ꯌꯣꯠꯀꯤ ꯈꯨꯠ ꯑꯗꯨꯅ ꯊꯥꯔꯛꯂꯝꯃꯤ ꯊꯣꯔ ꯑꯁꯦ ꯌꯥꯝꯅ ꯂꯥꯞꯅ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯔꯝꯃꯤ ꯃꯍꯥꯛ ꯑꯁꯦ ꯍꯧꯖꯤꯛ ꯑꯁꯤꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯦ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯊꯥꯗꯣꯛꯄꯒꯤ ꯀꯠꯊꯣꯛꯄꯁꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯃꯤꯌꯣꯅꯤꯔ ꯍꯥꯏꯕ ꯃꯍꯥꯛꯀꯤ ꯅꯨꯡꯊꯪ ꯑꯗꯨ ꯄꯥꯏꯅꯅꯕꯒꯤꯗꯃꯛꯇ ꯃꯇꯤꯛ ꯆꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯀꯤ ꯌꯨꯅꯤꯐꯣꯔꯝ ꯑꯗꯨꯁꯨ ꯍꯟꯖꯤꯜꯂꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯌꯨꯅꯤꯐꯣꯔꯝ ꯑꯗꯨ ꯍꯟꯖꯤꯜꯂꯛꯄꯗꯒꯤ ꯃꯤꯌꯣꯅꯤꯔ ꯍꯥꯏꯔꯤꯕ ꯅꯨꯡꯊꯪ ꯑꯁꯤ ꯄꯥꯏꯕꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯃꯦꯛꯁꯤꯀꯣꯒꯤ ꯃꯐꯝ ꯑꯃꯗ ꯌꯥꯝꯅ ꯂꯥꯞꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯤꯌꯣꯅꯤꯔ ꯅꯨꯡꯊꯪ ꯑꯗꯨ ꯃꯁꯥ ꯃꯇꯣꯝꯇ ꯊꯣꯔꯒꯤ ꯃꯅꯥꯛꯇ ꯄꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯊꯣꯔ ꯑꯁꯦ ꯃꯍꯥꯛꯀꯤ ꯒꯣꯗ ꯑꯣꯐ ꯊꯟꯗꯔꯒꯤ ꯄꯋꯥꯔ ꯑꯗꯨ ꯍꯟꯖꯤꯜꯂꯛꯂꯦ ꯃꯍꯥꯛꯀꯤ ꯑꯅꯧꯕ ꯃꯁꯛ ꯑꯃꯁꯨ ꯃꯐꯝ ꯑꯁꯤꯗ ꯎꯕ ꯐꯪꯂꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯅꯣꯡꯊꯥꯡ ꯀꯨꯞꯄꯒꯤ ꯄꯋꯥꯔ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯗꯤꯁꯇ꯭ꯔꯣꯌꯔ ꯑꯗꯨ ꯑꯃꯨꯛꯇꯪ ꯊꯥꯕꯗ ꯗꯤꯁꯇ꯭ꯔꯣꯌꯔ ꯑꯗꯨ ꯎꯐꯨꯜꯒ ꯂꯣꯏꯅꯅ ꯇꯣꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯊꯣꯔꯅ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨ ꯑꯁꯤ ꯑꯦꯁꯒꯥꯔꯗ ꯇꯝꯅ ꯂꯥꯛꯅꯅꯕ ꯍꯣꯠꯅꯔꯝꯃꯤ
ꯑꯗꯨꯕꯨ ꯑꯦꯁꯒꯥꯔꯗꯀꯤ ꯕꯥꯏꯐ꯭ꯔꯣꯁ ꯑꯗꯨ ꯊꯣꯡ ꯍꯥꯡꯒꯗꯕ ꯍꯦꯝꯗꯥꯜ ꯑꯗꯨꯗꯤ ꯂꯣꯀꯤꯅ ꯎꯟ ꯑꯣꯏꯅ ꯐꯝꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤꯅ ꯊꯣꯡ ꯍꯥꯡꯅꯅꯕ ꯃꯤ ꯂꯩꯇꯗꯨꯅ ꯕꯥꯏꯐ꯭ꯔꯣꯁ ꯑꯁꯤ ꯑꯦꯛꯇꯤꯚꯦꯠ ꯇꯧꯕꯤꯔꯛꯇ꯭ꯔꯦ ꯑꯗꯨꯒ ꯁꯣꯝꯗꯅ ꯍꯦꯝꯗꯥꯜ ꯑꯁꯤ ꯎꯟꯅ ꯐꯝꯖꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯁꯥꯕꯨ ꯎꯟꯅ ꯐꯝꯖꯤꯜꯂꯤꯕ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯛꯂꯝꯃꯤ ꯃꯃꯩꯊꯪꯗ ꯃꯍꯥꯛ ꯎꯟ ꯑꯗꯨ ꯊꯨꯒꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒ ꯕꯥꯏꯐ꯭ꯔꯣꯁꯀꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯨꯅ ꯊꯣꯔꯒꯤ ꯀꯥꯡꯕꯨ ꯑꯗꯨꯕꯨ ꯑꯦꯁꯒꯥꯔꯗ ꯇꯝꯅ ꯄꯨꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯕꯥꯏꯐ꯭ꯔꯣꯁ ꯑꯁꯤ ꯍꯥꯡꯂꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯌꯣꯇꯟꯍꯦꯝꯗ ꯂꯩꯔꯤꯕ ꯐ꯭ꯔꯣꯁ ꯖꯥꯏꯟꯁꯤꯡꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯑꯦꯁꯒꯥꯔꯗꯇ ꯆꯪꯁꯤꯜꯂꯛꯂꯦ ꯃꯈꯣꯏꯅ ꯑꯦꯁꯒꯥꯔꯗ ꯑꯁꯤꯗ ꯂꯥꯟꯗꯥꯔꯛꯂꯦ ꯐ꯭ꯔꯣꯁ ꯖꯥꯏꯟꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯂꯣꯐꯤꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯑꯣꯗꯤꯟ ꯑꯁꯤ ꯍꯥꯠꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯂꯣꯀꯤꯅ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯂꯥꯂꯣꯡ ꯑꯃ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯗꯕꯜ ꯒꯦꯝ ꯁꯥꯟꯅꯔꯝꯃꯤ ꯐ꯭ꯔꯣꯁ ꯖꯥꯏꯟꯒꯤ ꯅꯤꯡꯊꯧ ꯂꯣꯐꯤꯅ ꯑꯣꯗꯤꯟ ꯑꯁꯤ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯔꯛꯄꯒ ꯑꯣꯗꯤꯟꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯂꯣꯐꯤꯕు ꯂꯣꯀꯤꯅ ꯍꯥꯠꯂꯝꯃꯤ ꯑꯁꯨꯝꯅ ꯂꯣꯀꯤꯅ ꯐ꯭ꯔꯣꯁ ꯖꯥꯏꯟꯒꯤ ꯅꯤꯡꯊꯧ ꯑꯁꯤꯕꯨ ꯑꯣꯗꯤꯟꯒꯤ ꯃꯃꯥꯡꯗ ꯍꯥꯠꯂꯤꯕꯒꯤ ꯃꯔꯝꯗꯤ ꯑꯣꯗꯤꯟꯅ ꯂꯣꯀꯤ ꯑꯁꯤ ꯊꯥꯒꯠꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯔꯝꯗꯤ ꯑꯣꯗꯤꯟꯒꯤ ꯃꯤꯠꯃꯥꯡꯗ ꯂꯣꯀꯤꯅ ꯊꯧꯅꯥ ꯐꯕ ꯃꯇꯧ ꯎꯠꯇꯨꯅ ꯂꯣꯐꯤ ꯑꯁꯤ ꯍꯥꯠꯄ ꯉꯝꯂꯕꯗꯤ ꯃꯍꯥꯛ ꯑꯁꯤ ꯅꯤꯡꯊꯧ ꯑꯣꯏꯕꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯗꯨ ꯑꯣꯏꯔꯦ ꯍꯥꯏꯅ ꯈꯟꯁꯅꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯐꯕ ꯃꯇꯧ ꯁꯥꯗꯨꯅ ꯑꯣꯗꯤꯟꯒꯤ ꯃꯃꯥꯡꯃꯛꯇꯗ ꯐ꯭ꯔꯣꯁ ꯖꯥꯏꯟꯒꯤ ꯅꯤꯡꯊꯧ ꯑꯁꯤꯕꯨ ꯍꯥꯠꯄꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯣꯀꯤꯅ ꯌꯣꯇꯟꯍꯦꯝ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯕꯥꯏꯐ꯭ꯔꯣꯁꯀꯤ ꯃꯇꯦꯡꯅ ꯇꯝꯊꯤꯔꯕ ꯕꯤꯝ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯊꯥꯗꯗꯨꯅ ꯐ꯭ꯔꯣꯁ ꯖꯥꯏꯟꯒꯤ ꯂꯥꯟꯃꯤ ꯈꯨꯗꯤꯡꯃꯛ ꯍꯥꯠꯅꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯕꯥꯏꯐ꯭ꯔꯣꯁꯇꯒꯤ ꯇꯝꯊꯤꯔꯕ ꯕꯤꯝ ꯑꯃ ꯊꯥꯗꯣꯛꯇꯨꯅ ꯌꯣꯇꯟꯍꯦꯝꯒꯤ ꯃꯐꯝ ꯑꯁꯤ ꯃꯥꯡ ꯇꯥꯛꯍꯜꯂꯝꯃꯤ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯊꯣꯔ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯣꯀꯤꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯊꯤꯡꯂꯝꯃꯤ ꯑꯗꯨꯕꯨ ꯂꯣꯀꯤꯅ ꯌꯥꯔꯝꯗꯦ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯂꯥꯟ ꯁꯣꯛꯅꯔꯝꯃꯤ ꯂꯣꯀꯤ ꯑꯁꯤꯁꯨ ꯍꯧꯖꯤꯛ ꯖꯥꯗꯨꯒꯤ ꯑꯣꯏꯕ ꯁꯛꯇꯤ ꯀꯌꯥ ꯂꯩꯕꯅꯤꯅ ꯊꯣꯔꯅ ꯃꯍꯥꯛꯄꯨ ꯂꯥꯛꯁꯤꯟꯕ ꯉꯝꯂꯝꯗꯦ ꯕꯥꯏꯐ꯭ꯔꯣꯁꯇꯒꯤ ꯊꯥꯗꯣꯛꯂꯤꯕ ꯇꯝꯊꯤꯔꯕ ꯕꯤꯝ ꯑꯗꯨ ꯂꯧꯊꯣꯛꯄ ꯉꯝꯗꯕꯗꯒꯤ ꯊꯣꯔꯅ ꯑꯇꯣꯞꯄ ꯂꯥꯂꯣꯡ ꯑꯃꯁꯨ ꯁꯤꯖꯤꯟꯅꯔꯝꯃꯤ ꯃꯗꯨꯗꯤ ꯕꯥꯏꯐ꯭ꯔꯣꯁꯀꯤ ꯊꯣꯡ ꯑꯁꯦ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃ꯭ꯌꯣꯅꯤꯔ ꯅꯨꯡꯊꯪ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯊꯗꯠꯅꯕ ꯍꯣꯠꯅꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯊꯣꯔꯅ ꯃꯍꯥꯛꯀꯤ ꯅꯨꯡꯊꯪ ꯑꯗꯨꯅ ꯕꯥꯏꯐ꯭ꯔꯣꯁꯀꯤ ꯊꯣꯡ ꯑꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥꯗꯨꯅ ꯊꯗꯠꯂꯝꯃꯤ ꯃꯁꯤꯗꯒꯤ ꯕꯥꯏꯐ꯭ꯔꯣꯁꯇꯒꯤ ꯇꯝꯊꯤꯔꯕ ꯕꯤꯝ ꯑꯃ ꯊꯥꯗꯣꯛꯇꯨꯅ ꯌꯣꯇꯟꯍꯦꯝꯗ ꯂꯥꯟꯗꯥꯔꯤꯕ ꯑꯗꯨ ꯇꯠꯈꯤꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯂꯣꯀꯤꯒꯤ ꯊꯕꯛ ꯑꯁꯤ ꯃꯥꯏ ꯄꯥꯛꯇ꯭ꯔꯦ ꯂꯣꯀꯤꯒ ꯊꯣꯔꯒ ꯑꯀꯟꯕ ꯂꯥꯟꯊꯦꯡꯅꯕꯗ ꯕ꯭ꯔꯤꯖ ꯑꯁꯤꯗꯒꯤ ꯃꯕꯥꯅꯤꯁꯨ ꯃꯈꯥꯗ ꯇꯥꯒꯗꯕꯒꯤ ꯂꯩꯔꯦ ꯃꯇꯝ ꯑꯁꯤꯗ ꯑꯣꯗꯤꯟ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯅꯤ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯌꯥꯜꯂꯝꯃꯤ ꯑꯁꯨꯝꯅ ꯑꯣꯗꯤꯟꯅ ꯌꯥꯟꯕꯁꯤꯗ ꯊꯣꯔꯗꯤ ꯑꯣꯗꯤꯟꯒꯤ ꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯀꯥꯈꯠꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯂꯣꯀꯤꯗꯤ ꯀꯥꯈꯠꯂꯛꯎ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯑꯦꯁꯒꯥꯔꯗꯀꯤ ꯅꯤꯡꯊꯧ ꯑꯁꯤ ꯑꯣꯏꯕꯗ ꯑꯩ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯏꯁꯥꯅ ꯊꯋꯥꯏ ꯑꯁꯤ ꯊꯥꯗꯣꯛꯄ ꯇꯥꯕꯅꯤ ꯍꯥꯏꯗꯨꯅ ꯊꯣꯔꯒꯤ ꯈꯨꯠꯇꯒꯤ ꯃꯁꯥꯒꯤ ꯈꯨꯠ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯍꯥꯛ ꯃꯁꯥꯅ ꯁꯤꯖꯔꯝꯃꯤ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅ ꯈꯜꯂꯤ ꯃꯗꯨꯗꯤ ꯂꯣꯀꯤ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯁꯤ ꯁꯤꯗꯦ ꯑꯁꯨꯝꯅ ꯂꯣꯀꯤ ꯑꯁꯤ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯈꯟꯅꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯁꯒꯥꯔꯗ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯁꯥꯟꯇꯤ ꯑꯣꯏꯅ ꯄꯥꯟꯈ꯭ꯔꯦ ꯃꯇꯨꯡꯗ ꯑꯣꯗꯤꯟꯅ ꯃꯆꯥꯅꯨꯄꯥ ꯊꯣꯔꯗ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯅꯤꯡꯊꯧ ꯑꯣꯏꯕꯒꯤ ꯃꯇꯤꯛ ꯆꯥꯔꯦ ꯅꯍꯥꯛ ꯅꯤꯡꯊꯧꯒꯤꯗꯃꯛ ꯋꯥꯁꯛꯅꯕ ꯁꯦꯝ ꯁꯥꯔꯁꯦ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯊꯣꯔꯅ ꯌꯥꯔꯝꯗꯦ ꯃꯇꯝ ꯑꯁꯤꯗ ꯊꯣꯔꯅ ꯍꯥꯏꯔꯝꯃꯤ ꯑꯩ ꯍꯧꯖꯤꯛ ꯅꯤꯡꯊꯧ ꯈꯨꯕꯝ ꯄꯥꯏꯕ ꯄꯥꯝꯗ꯭ꯔꯤ ꯒꯦꯂꯦꯛꯁꯤ ꯑꯁꯤꯗ ꯂꯩꯔꯤꯕ 9 ꯔꯤꯌꯦꯜꯝ ꯑꯁꯦ ꯆꯠꯇꯨꯅ ꯔꯤꯌꯦꯜꯝꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯩ ꯈꯪꯕ ꯄꯥꯝꯂꯤ ꯍꯌꯦꯡ ꯑꯩꯅ ꯅꯤꯡꯊꯧ ꯑꯣꯏꯔꯒꯦ ꯍꯥꯏꯕ ꯃꯇꯝꯗꯨꯗ ꯑꯩ ꯏꯄꯥꯏꯕꯨꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯁꯣꯏꯗꯅ ꯍꯥꯏꯖꯔꯒꯦ ꯍꯥꯏꯔꯒ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯦ ꯑꯗꯨꯒ ꯐꯤꯂꯝ ꯑꯁꯤꯒꯤ ꯄꯣꯁ ꯀ꯭ꯔꯦꯗꯤꯠ ꯁꯤꯟ ꯑꯃꯨꯛ ꯎꯠꯂꯛꯂꯤ ꯄꯣꯁ ꯀ꯭ꯔꯦꯗꯤꯠ ꯁꯤꯟ ꯍꯥꯏꯕꯗꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯂꯥꯛꯀꯗꯕ ꯐꯤꯂꯝ ꯑꯗꯨꯒꯤ ꯋꯥꯔꯤ ꯈꯖꯤꯛꯇꯪ ꯑꯩꯈꯣꯏꯗ ꯎꯍꯟꯕꯗꯨꯕꯨꯅꯤ ꯃꯐꯝ ꯑꯁꯤꯗ ꯎꯠꯂꯤꯕꯁꯤ ꯁꯤꯜ ꯐꯦꯁꯤꯂꯤꯇꯤꯒꯤ ꯃꯐꯝ ꯑꯁꯤ ꯎꯠꯂꯤ ꯁꯤꯜ ꯍꯥꯏꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯗꯤꯔꯦꯛꯇꯔ ꯑꯣꯏꯔꯤꯕ ꯅꯤꯛ ꯐ꯭ꯌꯨꯔꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯎꯠꯂꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯔꯕ ꯀꯣꯁꯃꯤꯛ ꯀ꯭ꯌꯨꯕ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯄꯨꯊꯣꯔꯛꯂꯤ ꯀꯣꯁꯃꯤꯛ ꯀ꯭ꯌꯨꯕ ꯍꯥꯏꯕꯁꯤ ꯇꯦꯖꯔꯦꯛ ꯍꯥꯏꯕꯗꯨꯅꯤ ꯍꯥꯏꯔꯤꯕ ꯀꯣꯁꯃꯤꯛ ꯀ꯭ꯌꯨꯕ ꯑꯁꯤꯒꯤ ꯔꯤꯁꯔꯆ ꯇꯧꯅꯕꯒꯤ ꯊꯕꯛ ꯑꯁꯤ ꯄ꯭ꯔꯣꯐꯦꯁꯔ ꯁꯦꯜꯕꯤꯛꯇ ꯁꯤꯟꯅꯔꯝꯃꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯅꯍꯥꯛ ꯌꯥꯔꯕꯔꯥ ꯍꯥꯏꯅ ꯄ꯭ꯔꯣꯐꯦꯁꯔ ꯁꯦꯜꯕꯤꯛꯇ ꯅꯤꯛ ꯐ꯭ꯌꯨꯔꯤꯅ ꯍꯪꯂꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯗ ꯎꯍꯜꯂꯦ ꯉꯁꯥꯏ ꯁꯤꯈ꯭ꯔꯕꯣꯏ ꯅꯤꯡꯍꯟꯈꯤꯕ ꯂꯣꯀꯤꯗꯣ ꯄ꯭ꯔꯣꯐꯦꯁꯔ ꯁꯦꯜꯕꯤꯛꯀꯤ ꯃꯅꯤꯡꯗ ꯂꯦꯞꯇꯨꯅ ꯃꯍꯥꯛꯀꯤ ꯃꯥꯏꯟ ꯑꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯍꯥꯏꯔꯤꯕ ꯔꯤꯁꯔꯆ ꯇꯧꯕꯒꯤ ꯊꯕꯛ ꯑꯁꯤ ꯍꯣꯏ ꯌꯥꯒꯦ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯏꯟꯁꯤꯟꯕꯗꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯁꯦꯜꯕꯤꯛꯅ ꯍꯥꯏꯔꯤꯕ ꯔꯤꯁꯔꯆꯀꯤ ꯊꯕꯛ ꯑꯁꯤ ꯑꯩ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯒ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯦ ꯑꯁꯨꯝꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯨꯚꯤꯁꯤꯡꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯇꯥꯕꯤꯅꯕꯒꯤꯗꯃꯛ ꯑꯩꯒꯤ ꯃꯨꯚꯤ ꯁ꯭ꯇꯣꯔꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯃꯗꯤ ꯉꯁꯤꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯊꯝꯕꯤꯔꯝꯃꯨ ꯑꯩꯅ ꯍꯥꯏꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯑꯃꯗꯤ ꯆꯤꯊꯍꯧꯕ ꯌꯥꯎꯕ ꯃꯇꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯖꯔꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯟꯖꯤꯠ ꯁꯔꯃꯅ ꯑꯃꯨꯛꯀ ꯍꯟꯅ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ